Manglaknaba Haibasi heart ke Anaba Amani, Anaba asi ngalingeida Layenghou-Rabadi, mamal yamlaba meeoibagi Punsi Kanba Ngammi haina, Sky Hospital ki Chairman Dr. Shyamkishore na phongdorakli. Wafam asi ngasi Rims Road ta leiba Sky Hospital da cardiac arrhythmia clinic hangtokpagi thauramda phongdokibani. Thauram aduga mari leinana Sky Hospital ki Chairman Dr. Shyamkishore na hai, hangdokliba clinic asina miyamda chawna kanaba piba ngamnagani. Hospital asida cardiac arrhythmia gi anaba sing chahi nipan gi mamangdagi layengduna lakli. Cardiac arrhythmia hairiba laina ase state asida layeng bang ngamdabana maram oiraga mapalamda layeng ba chathanabagi paw toina tai masimag yamna lanba wafam amani. Sky Hospital da anaba asing mapung fan layeng bang ngammi. Atokpa state chatuna layenglou-Rabadi matung phattabadagi Sky Hospital da layeng kiba miyoi yamna yawi. Mapalamda Layenghou-Rabadi matung punsi chukpa hidaka sagonaduna leiba kaya hospital asina layengduna hidak chaba lephanba yaukre. Aikhoi pumnamakna heart ase yamna cheksina thamse mihun chang naina chongdaba haibasi laina asigi mayek laraba syndrome makhal amani. Karigumba hairiba layong asi thengnarabade thinthadana Sky Hospital da lakpiyo. Manglaknaba Haibasi hereditary oiba laina makhal amasu oi adubu laina asi layengba ngamba laina amani. Maram aduna laina asigi chanaba layeng pathap chatnaba honasi haina mahakna makha tarki. Huji koi lakini ko fortunately da koi di kakak lawa ngakta to bulina huji ko di 100% success rate adu koi di yam nuai ba po pa yam koi ju yam nuai je bai tar ko huji hospital ki doctor ki nurse ki andegi healthcare provider koi le ba mayam si amatan ya si teamwork ni team huji hospital ki team si na khadi nuai matam si patient jing na pharaga hara rok cha ke bi hara rok duga edi thagar wai mai biram ba andi si na koi di hanage awa koi na hing nim tumna honagi betu ete kawe pues adu nuai je bai tar Amaromda ngasigi thoram aduda saruk yakhiba Sky Hospital da layengbadagi faraba miyoi amana hai. Sky Hospital gumba hospital ama state asida leiramba ase state asigi khwaidagi chawthok chaningai ni. Atopa state ta chatuna layenglure adubu tasengna phaba ngamdabadagi Sky Hospital da amuk layengbadagi mahaki anaba adu phaba ngamle. Anabana maram oiraga thabak ama chathokpada chingnaba kaya leiramba adu hojikte leitre haina mahakna makha takhe. Noma paper makta phongna phongda ro ni sangai phongna phonglai nu di sab saw thangja de kaw sai da na ba sai yeng Sky Hospital ha ba de gite nu BPS yeng da ni ne tor ga isi hospital da la ga hang ba kan de du lei ni por kni ha de ge isi 2020 gi October tha da mu ni da ni yeng ni mai to yeng da doctor na jana no to gi ne isi yo horak te